Tabiriba amadi miteng tabiriba singbo ahanba maktada ikai khumnajari. Ngasi amuk pujarikliba film Pen. Hariba film asi 2016 da release tawkiba horror amasung thriller the best tawba film amani. Film asigi haurakpada nupa ama tumlambadage hawgolai. Mahaki maming Seth kawi. Seth mayumda mathanda lairame. Mahaki marupsu amata lairamde. Mahak animal control amada thabak tawrame. Mafam aduda laiba sa sing adu mahakidi marupne. Asumna mahakini haibada kana sulaite. Mahak social life amasung private life da puning thoidong changlamde. Nongma mahakna office tagi mayumda halakpada bus amada mahakna nupi ama urame. Sethna nupi adugi manakta changduna hai haina hairame. Nupi aduna Sethpo masak khanglamde. Sethna nupi aduda maming kauduna haire. Holi aikoi punna high school da taminarakpani ningsinglibra. Wahi asitaraga holi na Sethpo ningsingba ngamlamde. Holina diary ama pairami. Hello friends. Hojik IPL gi season lagna haibasi adom khangbirabra. Masigi IPL season asida adom na ahanba deposit tawba matamda lupa lising kun mga fawagi bonus most bet na adom da piri. Masida 24/7 live customer support ki khudong chaba laigani. Match khuding mag free da live oina miteng tabiyo. Grab a 150% bonus on your first deposit. Don't miss out. Grab it now. Adom na khanjaba isagi apama team ama sembiduna yamna chawna mai pakpage langam phiral thetpiyo. Adom gi apama deposit method ama hekda season na duna deposit tawba matamda adom na 60 rupees ki cashback su phangwigani. Maramasina thinthadana comment section da pin tawriba link asida changshin biro. Madu uraga Sethna karino hangbada holi na hairi. Aigi diary ni. Masida aigi journey khudingmak iduna thamlibani. Sethna holi bu uraga nungsiba phauroklami. Aduga holi da coffee thakminasi haina haibada holi na asumna kumlai. Ai restaurant amada thabak tawri. Aduga aigidi hana boyfriend laikre. Ngaihak leraga holi gi bus station yoruktuna Seth ki wal loidringai da bus dagi kumthaki. Maramasina Seth wakal nungairamde. Asumna Seth su mayum yoruklami. Sethna social site dagi holi gi account thirami. Sethna holi gi profile account su phanglami. Mathangi numita Sethna animal control department talaklami. Mafam aduda mahakna net kauba security guard amada nupisi karamna impress tawgani haina hanglami. Net na khumlai. Nasana confident layo. Maramdi nupi singna confident laiba mi singbo yamna pami. Asumna wari sanaringaida doctor amana Sethpu kauraktuna hairi. German Shepherd hui adu puro. Haribo hui adu Seth ka yamna yanarami. Hui adu nadun lairak pukuire. Maramasina mahakna hui adu puduna laklami. Doctor amana hui aduda hu chenba injection ama kapsinduna hatna batawrami. Maramdi hui adu kuina narakpana animal control department adugi paisa ka hena changbadagini. Hui adu hatringaida doctor na Sethta hui adu pamlabadi pukro hairi. Adubo Seth mayumda mathanta laiban maram oraga hui adugi seba ningthina tawba ngamloi khanduna yaramde. Maramasina doctor aduna hui adu injection kapsinduna halami. Sethna hui asiba adu puthoraktuna mai tharami. Tanja aduda Seth ki matungi room da sa makol ama lairami. Sethna madu uraga yamna ngaklami. Mathangi sinda Seth mayumda laktuna internet tagi holi gi matang da thiduna note tawsilami. Sethna holi na yawba restaurant adusu khanglami. Sethna holi gi photo sing yenglaga holi gi apamba amasung pamdaba sing khangba ngamlami. Bomnamak asi Sethna notebook amata irami. Mathangi numita Sethna holi gi restaurant da lunch tawwa chatami. Restaurant aduda holi na Sethpo masak khanglamde. Amasung holi na Sethpo masak khangningbusu poklamde. Sethna holi da music concert amada chatnana bahaibada holi na yamna saurumlaga mafam adudagi chatki. Ngaihak leraga holi na mayumda halakpada kanagumba amana holi gi matung inarakpa malami. Holi gi matung inarakpa ado Seth oirami. Holi na wari pummak asi mahaki mamanabi clear da ulirami. Tanja aduda holi gi boyfriend na holi da phone tawri. Aduga yu thakchillaga holi da natai chadaba wa kaya hairakpadagi holi na sauruduna phone adu kakthatki. Aduga mamanabi aduga amuk wari shanarami. Mathangi numita holi na restaurant da thabak lakpada mangonda misak amana lay thamlami. Holi na lay thamlamba adu uraga mahaki boyfriend Eric na mahakna haikiba adugidamak soikre haiduna lay adu thamlamba oiramgani haina khanki. Asumna numidang du holi na mahaki boyfriend ga unabada lay thamlamba adugi matangda hangba matamda mahaki boyfriend aduna lay thamlamba adu mahakna natte hain hairi. Holi na khanki madudi thawong asi atay kanana tawbu oiram laroi.
Sidna tauba oirumgani haina mafam adudasu holi gi matungda Sidna inaraktuna laklami aduga holi da date chatnaba hairei amasung restaurant da lei thamlamba adusu mahaknani haina hairei wahi asi taraga holi yamna saurami amasung holi gi boyfriend aduna Sid pu yamna sathina phubadagi soklami matam aduda Sidna holi gi diary adu fanglami Sidna mafam adudagi mayumda halaklaga holi gi diary adu paaba horei diary adudagi Sidna holi gi matangda yamna kupna khangba ngamnami amasung holi gi aronbu wari amasu Sidna khanglami mathangi numita Sid animal control department ta laktuna sa makol adu yenglami mahang atopa sa makol ama sahallami amasung clinic amadagi sa singbu paralyze tawnanaba injection lawrami lawriba injection adu test tawnanaba haiduna masada kapsilami maram asina Sid ki masa adu matam khara paralyze tawrami mathangi ahing amada Sidna holi gi matung inaraklami holi na leiriba apartment aduda kana amata liramde maram asina Sidna holi da injection adu kapsinduna kidnap tawduna animal control department aduda box amada haplaga puduna laklami security guard net na box aduda munna yenglami adubo Sidna wari lisinduna holi yauriba box adu puduna samakol leiba room aduda pusilaklami aduga mahakna sakhiba samakol aduda holi bu thamlami ngaihak lairaga holi na gyan taraktuna yengba matamda samakol amada leirami mahakna makol adudage thokna bu honabada mahaki khujil faktuna tarami holina yamna kanna laurami adubo room manungda oibaga sasing adugi makolnaga langbaga holina laubagi khonjel adu mapanda taramde asumna amamba mafam aduda holi mathanda leirami mathangi numita Sid mahaki thabak mafam aduda laklami Sidna lakpada holi gi chana thaknaba amadi mahakna sijananaba potchai su puraktuna holi da pirami Sidna holi gi leifam aduda numit nini chatkite aduga numit humni subada Sidna holi gi manakta chatpada holi wan thaduna leirami Sidna ising pitakpadagi gyan taraklami Sidna sananaba piramlaga mafam adudagi thoklaknaba tawada holi na Sidpu thokhidanaba haiduna makhongda yalami adubo Sid holi gi watadana mafam adudagi thokki holi mafam aduda naitom lehui holi gi wakalda mahaki mamanabi clear bu urami asengbagi oinade mafam aduda holi nataba atopa kana amata leramde holi na toilet seat use storing ida uchi ama changlaklami holi yamna kirami adubo asawba magaloina na uchi adu holi na makhongna netuna halami holi yamna saurami mathangi numita Sidna holi gi manakta lakpada holi na hanglai nahang aibu hatpa pamlibra wahi asi taraga Sidna khumlai aina nangbo hanabagi mafam asida purakpa nate aina nangbo ahanbu ubada nungsiki maram asina nahakpo kannana bahaiduna mafam asida aina purakkibani wahi asi hairamlaga Sidna thoklakpada net leirami net na seta chingnarami adubo Sidna oidaba kaya haibadagi net na thajarami asumna mathangi numita Sidna holi gi manakta laktuna holi gi diary adu yenghalami Sidna holi da mahaki mamanabi clear gi maramda hanglami maduda holi na clear gi maramda kari amata khangde haina hairi Sidna amukhumlei aina makoi ani wari sabatai asumna hairaga Sid yamna kirami maramde mafam aduda holi nataba atopa kana amata leramde adubo Sidna miyoi anigi wari tabada Sidna holi da amuk hanglei mafam asida clear asengbagi oina leibra holi na amukhumlei leite adubo holi na clear bu Sid ki matungda famduna leibu urami Sidna aronbu wari leiraklami nahak asengbagi oina anaba ama leire clear mafam asida leite nangi wakalna sagatuna clear bu nangna ubani asumna Sidna amuk diary da iramba wari holi da lirei matam kharagi mamangda holi amasung Eric engage tawrubu matungda holi na khanglei madudi Eric amasung mahaki mamanabi clear ga mari leinei haiba maram asina holi na nongma clear ga gari tongduna chatpada holi na yamna sauningladuna gari adu kanna thoduna accident toholami makoi animak yamna soklami holi na clear gi mamita mingshel majun tumba amana thilami maram asidagi clear siki wari asi targa holi na khumlei aidi writer amani aina fiction the base tawraga wari adu iba khaktani Sidna amu khumlei aiso ahanbadadi wari asi thajaramde maram asina aina police station da chalaga clear gi sibagi wari pomnamak khanglakle aduga atopa amana aina nangi natung kayarak inarak aduda aina khangi madudi nangi maramdagi miyoi kaya sikre wari asi holina mahaki diary aduda irami holina miyoi kaya mai thaduna amade mangak kakthatun hatki Sidna amuk holida hairi aina mafam asida nangbo purakpagi maramdi mayamna nangbo khangdanaba amade
police sing na nangbu thiba phangdana na bani asumna hairam laga mafam adudagi Sid chatki mathangi numita Sid na Holly gi manakta lakpada Holly gi lamchat khara honglakpu urami Holly masadu fi na taithoklami aduga Sid pu distract torami Sid na hatkiba mi singi maramda hangba matamda Holly na makok adu yota masana kanna thengjinjarami maram asina Holly yamna soklami Sid na Holly da matam kayadagi chananaba amata piramde Holly na chanaba khara pibiyu haibada Sid na yaramde Holly na nungsiba wahi kayaga loinana Sid ta hairei aina nangbu nungsirakliba karigino wahi asi tabadagi Sid na chananaba puraktuna Holly da piramlaga thoglakpada net na Sid po mafam adudagi thokiba ubada net na chingnaraduna manungda changlagi yengbada sa makol amada Holly bu thonglonsinduna thamlamba adu thengnarami Holly na net ta mateng pangnana bahairami amasung so loliba adu thugaina ba haibada net na so adu thugaina ba honarami adubo thugaiba ngamlamde tanja aduda Sid mafam aduda laklami Holly na Sid ta net ado hatna ba hairi Sid na Holly gi wa adu logduna net po mafam aduda halami Holly na Sid ta hairi asiba asi nangna kadai da lotkani nangbu police na thirakpada fangdanaba wahi asi taraga Sid na net ki asiba hakchang adudage maya sing amasung khujil sing loinamak lawthoklami maramde police na khangdanaba haiduna Sid na net ki asiba hakchang adu pikna kaklaga numit nini hui sing aduda pijarami numit nini gi matungda police na net pu thiraklami police na net ta wahang pahung tawrami police sing adun seta chingnarami aduga hairei matam pumbada aikhoina nangbo senadunu lei haiba kaugunu wahi ase hairam laga police sing adu chatki Sid yamna kirami aduga Holly gi manakta laklami Holly na nungsiba wa kayaga loinana Sid ta hairei nangna ibu nungsiba nate karigumba nangna ibu nungsirabadi aibu fajinduna thamliba si thamlam loidabani karigumba nangna asengba nungsiba oirbadi nangi khusa ama kaktuna aingonda piu wahi ase taraga Sid na Holly bu nungsibana makhutki khusa ama kakthatlami aduga anaba adu khangdun leiringaida Holly na thang sori adu lamdun lauraga masagi ngaksamda thamduna hairei karigumba nahak aibu mafam asidagi thadoktrabadi isa ithanda sijagani Sid na upai amata leitana Holly thamliba sa makol adu hangdoklami Holly na thoglakaga Sid ta nungsiba saduna wari kaya lirami Sid na su Holly na mahakpu nungsibire haina khalami asumna tanja aduda Holly na thang sori aduna Sid po mafam aduda hatlami mathangi senda Holly Erika laiminarami Holly na mahaki fiction wari adusu fonglami Eric na Holly da namthak tawduna nungsiba sarami nongmo Holly na mahaki apartment adudagi thoglakaga atopa mafam amada laklami mafam aduda sa makol amada yengbada akiba poko misak malairami misak adu atay kanasu nate Holly na Sid pu puraktuna mafam aduda thamba oirami asumna matang asida film asigi aruiba saruk oiki film asidagi aikhoina khangi madudi nungsiba amagidamakta karigumba amata khandana thawai kaya manghanba ngami amasung nungsiba ama phangnanaba masana masabu kauduna nungsibagi mafamda pumnamak kathokpada akiba amata leite telaba matamgi manungda nungaireba film ama amuk puduna lakchaki ngasigi oinadi pumnamakpu ikai khumnasaraga matang asida tension jare